अहानबदा मरुइबा पाउ पिजरी सांदेन डिस्ट्रिक्ट की मनुंग चन्ना इंडो म्यांमार बॉर्डर दा असम राइफल्स का खुद थोकनबदा मिलिटेंट्स तरा हातख्रे हाइरी मानव खुनाई अमा सेमनबगी पांदमदा गवर्नमेंट अमदे प्राइवेट इंस्टीट्यूशन सिंगिंग सिलगने MYSU वाखलोन मानव BJP अमसुंग अतै MLA सिंग पुनसिलगा पॉपुलर गवर्नमेंट अमा सेमनबा मिफम पांगथोखरे नुमित तरानी चुपना चथरखिबा समर स्कूल फॉर कॉलेज टीचर्स ऑन बायोलॉजिकल टूल्स एंड टेक्निक बेस्ड ऑन NEP 2020 लोशिनख्रे अमदी NSCN ना कुकी वॉलंटियर्स सिंगदा अकनबा वार्निंग तौख्रे खुरुमजरी ममी टीवी ने संदोकचबा मणिपुरी पाउ मीटिंग ताबिरिबा सिंगबो एलांगबम दिलपरानी चनु न तरामना उक्चरी पाउ संदोकना पिजरी ngarang Chandel district ki Indo Myanmar border ka tainaba mafam ama oiriba New Samtan village Khengjong tehsil da Assam Rifles na mafam adu da militant sing chathok chasin tawre haibagi akaknaba paw ama fangbadagi mafam adu da changsin-duna thiba humbagi thabak chathabada militant singi maikai nomai kapsilakpadagi nakal anigi marakta akanaba maongda khut thoknarba matung militant tara hatpangam khibaga loinana yamraba khusu khulai kya fagatpangam khre haina India Army gi Eastern Command na X ta thagalakpa post amana phongdorakle adumaku hojik fawbagi oina militant sing adu karamba group kino haiba chapchaba khangba ngamdrabaso militant sing adu Myanmar romdagi changsilakpa KNAB oiramgadra haina thajanari मखाता न मफम अदुदा यामलबा सिक्योरिटी फोर्स सिंग ना थीबो हुंबकी थबक चथरी हाइना पाउगी सोर्स असिना हाइरी इंग कुमजालिसिंग अनिगा कुनहुमदोगी मेगी तारीख अहुमदगी ओइरक्लिबा तंगदु लैतादबा फिबम असिना मरम ओइदुना मयुम मकई मई थादोक पिखरबा मसागी मयुम थादोक्तुना रिलीफ कैंप सिंगदा चंगजफम लौदुना लैरिबा इमुंग कयागी महैरोइसिंग तोंगान तोंगानबा महैलोइसंग कयाना लेमना महै तमहन्नबगी थौरांग पाइखटलबसु महैलोइसंग खरना फी थीदबा यारोय हाइबगी वाफम अमदे महैरोइसिंगदगी एडमिशन फी लौनबगी होनरकपा थौओंग मखाताना तौबिदनबा मणिपुरगी नहा अमदे महैरोइसिंगी अपुनबा लूफ अमा ओइरिबा मणिपुर यूथ एंड स्टूडेंट यूनियन MYSU ना मरी लेनबा स्कूल अथॉरिटी सिंगी मफमदा खंगहलकले मसागी पोकनाफम लमदमदा नुंगाय याइफना अरेबा सेट चादना हिंगबगी महाव खंगना लेजरंबा सिंगना लानगी सैथेंग फंगलबगी तुंगदा लांजेनरक्तुना रिलीफ कैंप की पिखरबा का अमगी मनुंगदा नोमगी खरा पिजरगा थंबिरिबा इमुंग कयागी महैरोइ सिंगदगे एडमिशन फी नत्रगा मंथली फी लौबा हाइबसी मियोइबा खुनाई अमगी चटना लोंचत की वांगमदनी मरम मसिना पीरसी मंगान महैरोइ सिंगदा हाइरिबा एकेडमिक कैंपेन असिगी मखादा मानव खुनाई अमा सेमनबगी वाखलोंदा गवर्नमेंट अमदे प्राइवेट इंस्टीट्यूशन सिंगना पुन्ना MYSU ना मिटिंग चंगलगनी मसिदा मियाम अमदी महैरोइसंग सिंगना कोऑपरेशन पिबियु लोइनना लान असे पेस हंजिलकपा मालबसु तसेंगनदी हंजिलकपा लेट्रे प्रेसिडेंट रूल थमजिंदुना इरांग असिबु नमसिंदुना थंबा खक्तगिनी करंबा मतमदा अमुक लान असी हौगनी नत्रगा लोशिनगनी हाइबा ngamdre बफर जोन हानगुम लेंगदना लैरी अमगा फ्री मूवमेंट लेट्रे सेंटर अमदी स्टेट फोर्स मरांग कायना लैरगसु चटपा ngamdre मरम अदुना कना लेजद्रबा अमदी रिलीफ कैंप सिंगी महैरोइ सिंगी दमक खनबिरगा सेट खरा कक्पीदुना खाकपीदुना मखोइबु लेमना महै तंबा फंगहनबियु रिलीफ कैंप की महैरोइ सिंगना एडमिशन तौबा लाकपा मतमदा सिट लेट्रे मार्क सुदे हाइदुना मखोइबु मिंग चनबा फंगहनदबगी मओंग तौबिदनबा MYSU ना स्कूल अथॉरिटी सिंगदसु अपील तौरकली लोइनना एजुकेशन डिपार्टमेंट अमदी मरी लेनबा अथॉरिटी सिंगनसु रिलीफ कैंप ता लेरिबा महैरोइ सिंगी अवाट अपा यिंगसिनबिनबा अमदे
mahai tambada changba mari leinaba potlamsing matam chana yenthokpinabasu MYSU na appeal tawrakli. President rule thamlakpa tha mari mapung fakhraba matung state asida anova government ama semna bagi thaurang BJP gi MLA singna akanba maongda sangsilakpa manungjanna ngarang numidang tokhai leiriba BJP MLA singi maraktagi senior MLA khara punsinduna tera sapam leirakta leiba pasoi AC gi MLA sapam kunjakesor ke bagi yumda mifam pangthokre makhatana tha sigi taraga mapanda langthaban AC gi MLA Karam Sam gi yumda numidang party singi MLA sing punduna mifam amasu pangthoknaba sem sare hairi ngarang athengbada pangthokhiba mifam aduda chahi ani hena thokliba maitai amasung kuki furup ani gi irang asiga iroinana hana leiramba BJP na luchingba government asibu luchingliba chief minister oiramba N Biren Buyaningdaba wafam lakpadagi Center na state asita hawkiba February gi tang 16 da President rule thamduna Manipur Legislative Assembly suspended animation thamlakhibani PR thamlaba matung lamdam asigi miyamna state asida tangdu laitaba hanjilaklagani haina khalamba adugi onabada ngasi fawa loshinba ngamdana leiriba asida Manipur miyamna hena khoisangnorakpa oirakpadagi state asida anoba popular government ama semnaba thaurang ase wakhalon manaba hana ruling da leiramba BJP amasung atai MLA sing punsilaga changsilakpani hairi Department of Life Sciences Botany and Zoology amade DVT Builder Manipur University anina khusamnaduna tha asigi tang manga dagi hauduna numit 10 ni chupna chatharakiba Summer School for College Teacher on Biological Tools and Technique based on NEP 2020 syllabus ngasi hongnabi matung inna Department of Life Sciences Botany and Zoology Manipur University da loshinbagi thoram pangthokre Thoram aduda Manipur University ki Vice Chancellor Professor N Lokendra Singh MU ki Register in Charge su oiriba Zoology Department ki Head of Department Professor T Binoy Singh DBT Builder Manipur University ki Coordinator GS Santibala Devi amade EMRC ki Director su oiriba Botany Department ki Head of Department Professor Kanan Bala Sarang Themna athoiba mikthunglen oina saruk yakhi Thoram aduda Manipur gi tongan mafam kayada leiba college singdagi saruk yakhiba oza kunga mangada certificate sing yenthokhi Thoram adugi manung chana saruk yakhiba oza singda training piba khakta natana atopa research institution singdagi lakpa IIT Guwahati ki Professor Lingara Sahu CSIR NEIST ki chief scientist Dr. Hais Bir Kumar IBSD ki scientist Dr. S. Indira Devi amade Manipur University asigi manungdagi Professor T. Tungin Singh DBT Ramalingwa Swami Fellow Dr. Y. Thangal amade Project Scientist Dr. N. Santa Haiba Saknairaba Singh asina invited lecture talk kaya supikhe Thauramga mari leinana Department of Life Science Botany Manipur University ge Organizing Secretary Professor Y. Tungin bana phongdokhibada Handakta inaw-nawna Englishing aniga kundagi ek onduna chatnaba haurakliba anauba National Education Policy NEP gi syllabus ke matung ina biology gi manung chaliba botany amadi zoology gi practical amasung theory da hapchilakliba anauba parasing ase mahairoi singi mafamda laina takthokpa ngamnabagi damak amadi anauba syllabus ta yawriba practical gi oiba khusu khulai singda singdanatana step singbu mapung fana haihanabagi damak pangthoklebani maruoiba wafam amana college singda sizinaduna leiriba khusu khulai sing asibo sizinaba hainaba amadi anauba syllabus ama lakpa matamda tangai fadana watliba khusu khulai sing asibo mari leinaba Manipur Lengaki Directorate na college singda pitharakpa matamda sizinaba hainabagi pandamda thoram asi pangthoklakpani haikhi
Kukizo Village Volunteer Eastern Zone na Ukhrul District ke mafam singbu makhoi gi lamni haina claim tawrappaga loinana maitai amata Kukizo taba mafam sing landuna chatpa yaroi hairakkiba dugi matungda ngasi NSCN na Kukizo singda akanba warning tawraduna Ukhrul gi mafam singda kuki na khundaraga makhoi gi lam oiba yaroi haikre Government of the Peoples of Nagalim Tangkhul region na thokpa cherol amada hai ikui kuidana festival asiga mari leinana KZVVEZ na warol adu NSCN na thokiba adu kupna yengsili mapungfa na pangthok na bagidamak yaifa paujel pirakpa adu budi taram na oi adubu Ukhrul gi mafam singbu makhoi gi lamni haina wathok oirakpa adu tarai na lode haina haike Ukhrul district ki kuki sing na tariba mafam kharabu Kukilen gi sarukni haina fongdorakpa wafam adu yaroidaba amani KZVVEZ na Ukhrul gi Siri village da pangthokpa Siri festival yengba lakpa akaknaba tourist amada athingba thamnaba hotnarakpa ase NSCN na kaidawnungda yaba ngamloidaba amani Nagana khundaba Ukhrul district ki lam ins ama fawba Kukilen oiba yaroi haibasi Kukizo singna mayek singna khangadabni haike Siri festival yengba lakpada KZVVEZ na akaknaba kangluf amada hakthengna temsinnarabadi NSCN na tumina leiroi pangthokliba festival asi state asigi mutkigadra haina langtaknariba state asi Siri lilibu kannaba amasung Tangkhul naga amadi atai naga kangluf ki culture and heritage bu ngak sen naba pangthokpani haiki KZVVEZ na fongdorakliba wafam asi direct challenge amani makhataba asigumba wafam ama fongdoraklabadi NSCN amasung nagagi mafamda chapchana singnabani haina lawani haiki All Manipur Arts and Culture ki Kungataru Foundation Day gi thoram lakliba megi tang kungani thoi ningthokaba numita pangthoklagani hairi thoram asiga mari leinana MX Suna Hanadagi Lisang Sitna Pangthoktuna Lakpa Lamdam Asiki Tanglaba Chahi Humfu gi mathakta leiba nupa oiba artist singi mafamda MX Suna State 11 gi thakta tongan ba kalagi hiram singda thawai hakchang yauna artist singda ikai khumnabasu utkadauri hairiba ikai khumnabagi thoram asida national international amade state 11 gi thakta government gi oiba award amata fangdriba oza guru singna MX ki of amade Haukiba tha siki tang taraga mathoida social media na chingba tongan mafam singda Kukizo Village Volunteer Eastern Zone KZVVEZ community lakpa yaroi haina thadorakhiba warol adu anba wafam ni haina Manipur Police Department lakpa marol amada palli powers ase haire maram aduna thoklakliba press note ado yumfam yaudabani police ki maikaitagi fongdorakli pawasina makha tarduna mari leinaba police na mathau taba security arrangement sing tawduna sirui leinana free movement mai pak naba thabak sing paikhatle amadi praja festival asiga mari leinana Manipur Police ka cooperate tawinaba Manipur Police ke Facebook page ta thagalakpa warol aduda haikre hairi Iramda masida umanglai da maihawrol dagi pangthoktuna laklaba umanglai haraw la lonchat sing ningthina khangduna laigi oiba asumba thoram sing mapungfan pangamnaba pandamda nongpok ningthau panthoibi trustna lakliba siki megi tang kunga taretaki jungi tang ani fawba numit tare ni sup lai harawba haibasida
workshop ama pangthoklagani workshop asida lamdam asida leiriba umang laikol gi thomi amadi miyamna sarukya view haina trust asigi maikaidagi fongdorakli ngasi thoban nongpok sing power house manakta leiba ibudhau ibhendau anigi khubamda paugi mifam ama pangthokladuna nongpok ni anthoibi trust ke cultural organizing secretary ratan leisang themna hai workshop asida umanglai haraubada amaiba pena amaibi singil machat amasung thaudang sing tongan tongan ba umanglai singil laichat laihui sing amadi lai ikauba makhal sing tangkhul nurabi screening of lai harauba amadi pok pasiba yumang yumseng amadi nongathel haiba hiram sing asida pandit loisang imphal Lining Thau Sanamahi Temple Port Imphal, Manipur University of Culture Imphal, Ukal, Manipur Amadi Uttra Sanglengi, Khang Hairaba Kayana Wangang Bigani, Workshop Asida Yaubigadaba Singna Tha Sikitang Kundage, Form Lawiduna Kunga Manga Fawada, Pishin Biu Amadi, Akupa Marol phone number 9856740463 da Pau Pawiu Haina Trustki Maikai Dagi Fongdorakli. Security Force na aina thingkrabala of RPF PLA gi cadre ani Thoban District ki Nongpok Sekmai Police Station na leiba leirong 10 pitra dagi fare hairi miyoi ani adu Thoban District ta miyam dagi nam haduna sel khaibada chen singni miyoi ani adu di RK movie sana maitai Elias Loken Wangjing Hodamba Maning Amade Moirang Them Naresh Singh Elias Thongamba Chahi Kunganipan Chuachampur Tuibong dagi Hausikna Wangjing Hodam Makoi dagi magazine ga loinana 9mm pistol ama Nongmai Maru Khara Amadi Atay Pola Hairi Amarom Dangarang Su Security Force na Koireng Luchingba Amasu Fare Hairi Farbamioi Adudi Moirang Them Singlen Chahi Nifuga Marini, Bisnupur District in Nambon Police Station gi Manung Channel Maisna Maning Lekai da Laiba, Mayum dagi Manipur Police na Pambaina Luchingba, UNLF Amasu Fari Hairi, Farbamioi Adudi, Waikom Rajesh Singh Chahi Kuntra Mongjam Mamang Lekai da Gini Hairi, Mahak Infan West District ke Minuthong dagi Fabani Hairi, Mioi Adu Tampakta Laiba Cargo Agency Singda, Demand letter pisinduna sel khaibada chenaba miyoini mangondagi mobile handset ama Aadhaar card fagat le hairi nakal ama haukhiba leibak pokpa numit Security Force na CKLA UPLF ke Self Staff Sergeant Major ama Chuachampur District ke Saikot Village tagi fare hairi parba miyoy adudi David Ngamjang chahi kunga mangani ki Hausina Chuachampur District ke Jawbeng da leibani hairi mangondagi 9mm pistol ama maru ahum fagat pangamle hairi loinana Security Force na aina thingkraba lalholuf KCP taibangan bagi miyoy amasu fare hairi farba miyoy adudi Kaksing Tabam Rishikesh Elias Nanauk Sharma chahi nifugama thoini Kaksing Khunau Thingnam Tarung Lekai dagini Waikhom Ningthau Manai area dagi fabani hairi Maha Kaksing District ke tongan mafam sing dagi sel khaibada miyoy amani hairi Manipur Police na gari huranba amasung lakpasinggi mayokta chathaba akhanaba drive ta tongan mamakhalgi gari punna tara fagatle hairi amaromda gari da tinted class lokthokpagi chatharakpa drive ta ngarang su gari humfu faduna tinted class lokthokre hairi Manipur gi sing amasung tampaki mafam singda Security Force na area domination amadi thibahum Chathari, Amaromda Manipur Police Control Room na Thadorakpa, Cherol Amagi Matung Ina, National Highway 2 Infan Dimapur Amade, National Highway 37, Infan Jida, Lamdam Asigi, Tangai Fadana, Nomuda Sandraba Yadraba Pochai, Puduna Lakpagari,
चामग मरफु तरुक अमदि चामग मरफु हुमदोय हारिबा लंबी असिदा अपन बयावदना पुसिलखरे मखा ताना पोसै पुसलकपदा खुदोंग थिबा थोक्तना सिंगनिंगाई ओइबा मफमसिंगदा सिक्योरिटी फोर्सना अकनबा चेकिंग थौरांगसिंग लौखटखे मणिपुर डिस्ट्रिक्ट पुनमक्ता पामदबा थौदोक थोक्तनबगिदमक चिंग अमसुंग तमदा पुना चेक पॉइंट चामग तरा हांगदुना अचत अवोंगसिंग चेक तौबदा मियोय मापन डिटेन चथके हाइरी अरोइबदा मरुइबा पाव अमुहना चांदेन डिस्ट्रिक्ट मनुंग चना बॉर्डर दा असम राइफल्स का खुद थोकनबदा मिलिटेंट्स तरा हाटख्रे हाइरी मानव खुनाई अमा सेमनबगी पांदमदा गवर्नमेंट अमदी प्राइवेट इंस्टीट्यूशन सिंग यंगसिलगनी MYSU वाखलोन मानव BJP अमसुंग अतै MLA सिंग पुनसिलगा पॉपुलर गवर्नमेंट अमा सेमना पांगथोखरे नुमित तरानी चुपना सथरक School for College Teacher on Biological Tools and Technique based on P 2020 लोशिनख्रे अमदी कुकी वॉलंटियर सिंगदा अकनबा वार्निंग तौख्रे हौजिकी ओइना ममी टीवी ना संदोकचबा मनी लोशिनजरे मखा ताबा पाउगिदमक मिटिंग तादुना लेबियो।